ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯏꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯦꯅꯗꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯦꯛꯁꯤꯡ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯜꯂꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯐꯣꯔꯝ ꯇꯧꯕ ꯆꯍꯤ ꯆꯥꯝꯃꯒꯤ ꯃꯇꯨꯡꯗ 1867ꯗ ꯀꯦꯅꯗꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯐ꯭ꯂꯦꯒ ꯑꯁꯤ ꯐꯪꯈꯤ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤ ꯃꯊꯪꯗ ꯀꯦꯅꯗꯥ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯟꯇ꯭ꯔꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯄꯥꯠ ꯃꯁꯤꯡ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯐ꯭ꯔꯦꯁ ꯋꯥꯇꯔꯒꯤ 20%ꯗꯤ ꯀꯦꯅꯗꯥꯗ ꯐꯪꯉꯤ ꯂꯝꯗꯝ ꯑꯁꯤ ꯌꯥꯝꯅ ꯏꯪꯕ ꯑꯃꯁꯨꯡ ꯂꯝ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯎꯃꯪꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯃꯐꯝ ꯑꯃꯈꯛꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯕ ꯆꯤꯟꯖꯥꯛ ꯑꯁꯤꯅ ꯃꯦꯀ꯭ꯔꯣꯅꯤ ꯑꯃꯁꯨꯡ ꯆꯤꯖ ꯑꯅꯤ ꯑꯁꯤꯅꯤ ꯀꯦꯅꯗꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯑꯁꯤ ꯏꯪꯂꯤꯁ ꯑꯃꯁꯨꯡ ꯐ꯭ꯔꯦꯟꯁꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯉꯥꯡꯅꯕ ꯑꯁꯤ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤꯅꯤ ꯑꯗꯨꯒ ꯐ꯭ꯔꯦꯟꯁ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤꯁꯨ ꯃꯐꯝ ꯈꯔꯗꯗꯤ ꯑꯗꯨꯃꯛ ꯉꯥꯡꯅꯩ ꯃꯊꯪꯗ ꯀꯦꯅꯗꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯀꯣꯛ ꯊꯣꯡꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ 57% ꯃꯨꯛꯇꯤ ꯍꯥꯌꯔ ꯁ꯭ꯇꯗꯤꯁ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯃꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤꯁꯨ ꯎꯕ ꯍꯧꯕ ꯌꯥꯔꯦ ꯃꯊꯪ ꯑꯁꯤꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯦꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯦꯅꯗꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯂꯣꯟ ꯑꯃ ꯍꯦꯛꯇꯗ ꯆꯤꯊꯤ ꯏꯗꯨꯅ ꯅꯣꯔꯠ ꯄꯣꯜꯗ ꯊꯥꯕ ꯌꯥꯏ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯥꯟꯇꯥ ꯀ꯭ꯂꯣꯖꯁꯤꯡꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯇꯁꯦꯡꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨꯡ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯗꯁꯟ ꯕꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯖꯒꯥ ꯈꯔꯗꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯦꯚꯤꯇꯦꯁꯅꯦꯜ ꯐꯣꯔꯁ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯅꯦꯝꯃꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝꯅ ꯋꯥꯡꯅ ꯀꯟꯅ ꯆꯣꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯕ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤ ꯃꯊꯪ ꯑꯁꯤꯅ ꯀꯦꯅꯗꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯍꯧꯁꯥꯅ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯨꯕ ꯑꯃꯒꯤꯗꯃꯛꯇ ꯁꯣꯏꯈ꯭ꯔꯦ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯥꯏꯒꯜꯂꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯜꯂꯦ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯦꯛ ꯐꯥꯎꯕ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯂꯝꯗꯝꯅꯤ ꯀꯦꯅꯗꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯁꯥ ꯉꯥꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯜꯂꯤ ꯃꯈꯣꯏꯅ ꯁꯥ ꯉꯥꯒꯤ ꯑꯣꯏꯕ ꯔꯨꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯦꯝꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐꯣꯂꯣ ꯇꯧꯍꯜꯂꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯑꯌꯥꯕ ꯃꯤ ꯌꯥꯎꯗꯅ ꯎꯆꯤ ꯌꯣꯛꯄ ꯑꯁꯤ ꯂꯝꯗꯝ ꯑꯗꯨꯗꯗꯤ ꯏꯜꯂꯤꯒꯦꯜ ꯑꯣꯏ ꯑꯗꯣꯝ ꯖꯦꯜ ꯐꯥꯎꯕ ꯌꯧꯕ ꯌꯥꯏ